ꯑꯍꯥꯟꯕꯃꯛꯇꯗ ꯃꯣꯃꯣꯆꯥꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯧꯁꯤꯡ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯆꯥꯃꯔꯛ ꯍꯟꯅ ꯈꯨꯗꯣꯡ ꯊꯤꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯝ ꯑꯃꯗ ꯑꯥꯅꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤ ꯑꯃꯗ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯃꯆꯥ ꯑꯅꯤꯒ ꯃꯍꯥꯛ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯥꯅꯟꯒꯤ ꯅꯨꯄꯤ ꯁꯥꯟꯇꯤꯅ ꯋꯥ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯉꯁꯤꯗꯤ ꯏꯆꯥꯁꯤꯡꯁꯤꯁꯨ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯂꯩ ꯍꯥꯏ꯫ ꯑꯗꯨꯅ ꯇꯥꯃꯣꯁꯨ ꯑꯣꯐꯤꯁꯇꯒꯤ ꯁꯨꯇꯤ ꯂꯧꯔꯒ ꯑꯉꯥꯡꯁꯤꯡꯁꯤꯒ ꯒꯥꯔꯗꯦꯟꯗꯔ ꯃꯄꯥꯟꯗ ꯀꯣꯏꯕ ꯑꯃꯨꯛꯇꯪꯗꯤ ꯆꯠꯂꯨꯁꯤꯗꯅ꯫ ꯑꯥꯅꯟꯅ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ? ꯑꯩ ꯉꯁꯤ ꯑꯣꯐꯤꯁꯇ ꯌꯥꯝꯅ ꯑꯔꯖꯦꯟ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯊꯕꯛ ꯑꯗꯨ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯑꯩ ꯊꯕꯛ ꯐꯥꯎ ꯇꯠꯄ ꯐꯥꯎ ꯌꯥꯏ꯫ ꯁꯥꯟꯇꯤꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯍꯥꯏꯔꯤ ꯈꯨꯗꯤꯡꯒꯤ ꯑꯔꯖꯦꯟ ꯑꯣꯏꯕ ꯊꯕꯛ ꯑꯗꯨꯝ ꯍꯥꯏ꯫ ꯅꯣꯡꯃꯇꯁꯨ ꯏꯆꯥꯁꯤꯡꯁꯤꯒ ꯃꯄꯥꯟꯗ ꯀꯣꯏꯕ ꯑꯃꯐꯥꯎ ꯄꯨꯕꯤꯗꯦ꯫ ꯏꯆꯥꯁꯤꯡꯁꯤꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕꯗꯒꯤ ꯕꯣꯔꯤꯡ ꯆꯨꯔꯝꯃꯅꯤ꯫ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯨꯕ ꯊꯕꯛꯅꯣ? ꯀꯔꯤꯕꯨ ꯇꯧꯔꯤꯕꯅꯣ? ꯀꯔꯤ ꯊꯕꯛꯅꯣ? ꯅꯟꯅ ꯁꯥꯎꯔꯞ ꯇꯧꯔꯒ, ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯒꯗꯕ ꯅꯠꯇꯦ꯫ ꯆꯠꯂꯣ, ꯇꯤꯐꯤꯟ ꯄꯣꯔꯛꯑꯣ꯫ ꯊꯕꯛꯁꯦ ꯇꯠꯂꯗꯤ ꯁꯣꯔꯣꯛꯇ ꯕꯤꯈ꯭ꯌꯥꯔꯤ ꯑꯣꯏꯗꯅ ꯇꯣꯛꯀꯅꯤ꯫ ꯆꯠꯂꯣ ꯁꯠ-ꯁꯠ꯫ ꯁꯥꯟꯇꯤ, ꯊꯕꯛ, ꯑꯣꯐꯤꯁꯀꯤ ꯊꯕꯛ, ꯌꯨꯝꯗ ꯂꯩꯔꯦ ꯑꯣꯐꯤꯁꯀꯤ ꯊꯕꯛ, ꯂꯝꯗ ꯆꯠꯂꯦ ꯑꯣꯐꯤꯁꯀꯤ ꯊꯕꯛ, ꯀꯔꯤꯕꯨ ꯇꯧꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯟꯇꯤ ꯑꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯤꯐꯤꯟ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯥꯅꯟꯁꯨ ꯊꯕꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯥꯅꯟꯅ ꯂꯝꯕꯤꯗ ꯆꯠꯅ ꯑꯁꯨꯝꯅ ꯁꯣꯜꯂꯝꯃꯤ꯫ ꯑꯁ, ꯉꯁꯤꯗꯤ ꯍꯥꯏꯖꯜꯂꯒ ꯂꯩꯊꯣꯛꯂꯒ ꯂꯥꯛꯂꯦ꯫ ꯃꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯅꯣꯡꯃ ꯏꯃꯨꯡ ꯃꯅꯨꯡ ꯑꯃ ꯀꯣꯏꯕ ꯆꯠꯄ ꯍꯥꯏꯕꯁꯦ ꯈꯔꯁꯥ ꯀꯌꯥꯅꯣ? ꯑꯁꯣꯝꯗꯁꯨ ꯊꯕꯛ ꯆꯠꯇ꯭ꯔꯕꯗꯤ ꯅꯣꯡꯃꯒꯤ ꯄꯩꯁꯥ ꯀꯛꯈꯤꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯈꯣꯟꯊꯤ ꯀꯌా ꯑꯃꯅꯤ ꯑꯩꯅ ꯆꯥꯔꯤꯕ꯫ ꯄꯩꯁా ꯇꯥꯟꯕ ꯍꯥꯏꯕꯁꯦ ꯀꯌꯥ ꯃꯇꯤꯛ ꯋꯥꯏ ꯍꯥꯏꯕꯁꯦ ꯃꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤꯕ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯥꯅꯟ ꯑꯗꯨ ꯑꯣꯐꯤꯁ ꯌꯧꯔꯝꯃꯤ꯫ ꯑꯣꯐꯤꯁ ꯌꯧꯕ ꯄꯨꯡ ꯑꯃꯒꯤ ꯃꯇꯨꯡꯗ ꯌꯨꯝꯗꯒꯤ ꯑꯥꯅꯟꯗ ꯐꯣꯟ ꯂꯥꯛꯂꯝꯃꯤ꯫ ꯑꯥꯅꯟꯅ ꯐꯣꯟ ꯊꯥꯡꯒꯠꯂꯝꯃꯤ꯫ ꯁꯥꯟꯇꯤꯅ ꯐꯣꯟꯗ, ꯍꯦꯜꯂꯣ, ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯏꯆꯥ ꯑꯇꯣꯝꯕꯗꯣ ꯌꯥꯝ ꯊꯤꯅ ꯁꯣꯛꯑꯦ꯫ ꯌꯨꯝꯗ ꯑꯃꯨꯛꯇ ꯍꯟꯕꯤꯔꯛꯑꯣ꯫ ꯑꯝꯇ ꯊꯨꯕꯤꯔꯛꯑꯣ, ꯌꯥꯝ ꯊꯨꯅ ꯍꯟꯕꯤꯔꯛꯑꯣ ꯑꯝꯇ꯫ ꯑꯥꯅꯟꯅ, ꯀꯔꯤꯅꯣ? ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗꯗꯤ ꯀꯔꯤꯁꯨ ꯇꯧꯍꯧꯗꯕꯗꯥꯏ? ꯍꯣꯏꯁꯦ, ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ, ꯑꯩ ꯂꯥꯛꯂꯒꯦ ꯌꯨꯝꯗ꯫ ꯊꯝꯃꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯥꯅꯟ ꯑꯗꯨ ꯃꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯆꯠꯂꯝꯃꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯒ ꯌꯥꯝ ꯁꯣꯛꯏꯕ ꯃꯈꯣꯡ ꯑꯗꯨ ꯄ꯭ꯂꯁꯇꯔ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯨꯝꯗ ꯄꯨꯊꯔꯝꯃꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯁꯥꯟꯇꯤꯅ ꯑꯥꯅꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯎꯔꯕꯔ ꯇꯥꯃꯣ, ꯀꯩꯁꯨ ꯀꯥꯟꯅꯗꯕꯗ ꯂꯨꯄꯥ 1,000 ꯑꯃꯁꯨ ꯃꯥꯡꯂꯦꯗꯅ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯆꯥꯁꯤꯁꯨ ꯁꯣꯛꯂꯦ꯫ ꯉꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯀꯣꯏꯕ ꯆꯠꯁꯦ ꯍꯥꯏꯔꯝꯕ ꯑꯗꯨ ꯌꯥꯔꯝꯂꯒꯗꯤ ꯑꯁꯨꯝꯅ ꯊꯣꯛꯂꯝꯃꯂꯣꯏ ꯇꯥꯃꯣ꯫ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯈꯤꯇꯪ ꯇꯥꯕꯤꯔꯣ꯫ ꯑꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯏꯗꯕ ꯉꯥꯡꯈꯤꯗꯧꯔꯤꯒꯦ? ꯅꯣꯡꯃꯇꯁꯨ ꯁꯨꯇꯤ ꯐꯪꯗꯕ ꯊꯕꯛꯁꯤꯕꯨ ꯀꯔꯝꯕ ꯊꯕꯛꯅꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ? ꯂꯥꯏꯃꯛꯇꯤ ꯅꯠꯇꯦꯗꯅ ꯑꯩ꯫ ꯑꯉꯥꯡꯁꯦ ꯁꯣꯛꯀꯅꯤꯗꯤ ꯑꯩꯅ ꯍꯥꯟꯅ ꯈꯪꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯁ꯭ꯀꯨꯜ ꯁꯨꯇꯤꯅꯤꯅ ꯑꯉꯥꯡꯅ ꯁꯥꯟꯅꯕ ꯊꯣꯛꯄ ꯍꯥꯏꯕꯁꯦ ꯃꯍꯧꯁꯥꯅꯤ꯫ ꯑꯩꯁꯨ ꯑꯔꯦꯝꯕꯗ ꯂꯨꯄꯥ 1,000 ꯑꯃ ꯃꯥꯡꯍꯜꯂꯤꯕꯅꯤ, ꯀꯔꯤꯁꯨ ꯀꯥꯟꯅꯗꯕꯗ꯫ ꯑꯩꯕꯨ ꯃꯊా ꯁꯥꯍꯜꯂꯤꯕꯅꯤ ꯅꯣꯏꯅ꯫ ꯁꯥꯟꯇꯤꯅ, ꯍꯣꯏ, ꯐꯔꯦꯁꯦ, ꯇꯣꯛꯂꯁꯤꯁꯦ ꯇꯥꯃꯣ꯫ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯂꯕꯅꯤꯅ ꯕꯖꯥꯔꯗꯒꯤ ꯏꯃꯨꯡꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯕꯤꯔꯨꯔꯣ ꯇꯥꯃꯣ꯫ ꯑꯥꯅꯟꯅ ꯁꯥꯎꯔꯞ ꯇꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ? ꯇꯣꯂꯣꯞ ꯐꯪꯗ꯭ꯔꯤ, ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣ? ꯑꯩꯉꯣꯟꯗ ꯐꯪꯂꯀꯥꯟꯗ ꯆꯠꯄ ꯍꯥꯏꯕꯗꯨꯅꯤ ꯀꯣ? ꯁꯥꯟꯇꯤꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ? ꯊꯥ ꯑꯃꯗ ꯐꯪꯂꯤꯕ ꯇꯣꯂꯣꯞ ꯑꯁꯦ ꯂꯨꯄꯥ 90,000ꯅꯤ꯫ ꯐꯪꯕꯒ ꯅꯨꯃꯤꯠ 2-3 ꯍꯞꯇꯥ ꯑꯃꯗꯕꯨ ꯄꯩꯁꯥ ꯑꯗꯨ ꯌꯥꯝ ꯌꯥꯝꯕꯗꯨꯕꯨ ꯀꯝꯗꯧꯅ ꯂꯣꯏꯔꯤꯕꯅꯣ? ꯏꯃꯨꯡꯒꯤ ꯆꯥꯛꯈꯨꯝꯅ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯄꯨꯗꯣꯔꯤꯕ? ꯑꯁ, ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯕꯁꯦ, ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯕꯅꯣ? ꯑꯥꯅꯟꯅ, ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩꯁꯨ? ꯌꯨꯝꯒꯤ ꯚꯔꯥ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯈꯔꯁꯥ, ꯆꯥꯅ ꯊꯛꯅꯕ, ꯑꯃꯗꯤ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜ ꯐꯤ, ꯃꯊꯛꯁꯤꯗ
ꯊꯥꯒꯤ ꯂꯣꯟꯒꯤ EMI ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯑꯁꯤꯒꯨꯝꯕ ꯑꯔꯦꯝꯕꯗ ꯗꯣꯛꯇꯔꯗ ꯄꯩꯁꯥ ꯆꯠꯂꯤꯕꯅꯤ ꯃꯄꯥꯟꯗ ꯀꯣꯏꯕ ꯆꯠꯄ ꯍꯥꯏꯔꯣ ꯄꯩꯁꯥ ꯀꯌꯥꯅꯣ ꯆꯪꯂꯤꯕ ꯅꯪꯗꯤ ꯊꯥ ꯂꯣꯏꯔꯝꯗꯥꯏꯗ ꯇꯣꯂꯣꯞ ꯆꯪꯅꯤ ꯑꯁꯤ ꯈꯛꯇꯅꯤ ꯅꯪꯅ ꯈꯪꯂꯤꯕ ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯦ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯅꯪꯁꯨ ꯎꯗ꯭ꯔꯣ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯇꯣꯉꯥꯟꯅ ꯁꯦꯚꯤꯡ ꯇꯧꯕ ꯑꯃꯐꯥꯎꯁꯨ ꯅꯠꯇ꯭ꯔꯤ ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣ ꯒꯥꯏꯇ꯭ꯔꯤ ꯒꯥꯏꯇ꯭ꯔꯤꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ ꯍꯣꯏ ꯐꯔꯦꯅꯦꯁꯦ ꯇꯣꯛꯂꯁꯤ ꯇꯣꯂꯣꯞ ꯐꯪꯕꯒ ꯂꯩꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ ꯑꯅꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯍꯤꯡꯕ ꯃꯤꯅꯤ ꯑꯁꯨꯝꯅ ꯇꯧꯔꯒ ꯃꯍꯥꯛ ꯊꯥ 2-3 ꯍꯧꯈꯤꯔꯝꯃꯤ ꯊꯥ 2-3ꯒꯤ ꯃꯇꯨꯡꯗ ꯑꯅꯟꯒꯤ ꯀꯝꯄꯅꯤ ꯑꯗꯨ ꯗꯥꯎꯟ ꯆꯠꯄꯗꯒꯤ ꯀꯝꯄꯅꯤ ꯑꯗꯨ ꯂꯣꯟꯈꯤꯔꯝꯃꯤ ꯑꯅꯟ ꯑꯗꯨ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯄꯗ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯑꯣ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯁꯤꯕꯨ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯑꯇꯣꯞꯄ ꯑꯃ ꯀꯗꯥꯏꯗꯒꯤ ꯊꯤꯔꯨꯒꯗꯣꯏꯅꯣ ꯑꯩ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯌꯨꯝꯗ ꯍꯜꯂꯒ ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯊꯕꯛ ꯑꯇꯣꯞꯄ ꯊꯤꯕꯗ ꯊꯥ 2-3 ꯆꯪꯂꯅꯤ ꯈꯪꯗ꯭ꯔꯦꯗ ꯀꯔꯤꯕꯨ ꯇꯧꯗꯣꯏꯅꯣ ꯌꯨꯝꯅ ꯀꯃꯥꯏꯅ ꯄꯨꯗꯣꯏꯕ ꯌꯥꯝꯅ ꯂꯨꯗꯧꯔꯤꯗ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯔꯦꯟꯠꯀꯤ ꯃꯌꯨꯝ ꯑꯗꯨꯗ ꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯒꯥꯏꯇ꯭ꯔꯤꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯩꯗꯧꯕꯤꯔꯒꯦ ꯌꯥꯝꯅ ꯃꯊꯥ ꯁꯥꯕ ꯃꯥꯜꯂꯤꯗꯨꯕꯨ ꯑꯅꯟꯅ ꯑꯩ ꯀꯩꯕꯨ ꯍꯥꯏꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩ ꯊꯕꯛꯀꯤ ꯀꯝꯄꯅꯤ ꯑꯗꯣ ꯗꯥꯎꯟ ꯆꯠꯄꯗꯒꯤ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯣꯂꯣꯞꯁꯨ ꯄꯤꯔꯝꯗ꯭ꯔꯦ ꯑꯩꯈꯣꯏ 50ꯃꯨꯛꯅꯤ ꯀꯝꯄꯅꯤ ꯑꯁꯦ ꯃꯨꯠꯄꯗ ꯋꯥꯗꯧꯔꯤꯕꯁꯦ ꯀꯝꯄꯅꯤꯁꯨ ꯑꯩꯈꯣꯏ ꯈꯪꯍꯟꯗꯅ ꯆꯦꯟꯈ꯭ꯔꯦ ꯒꯥꯏꯇ꯭ꯔꯤꯅ ꯇꯥꯃꯣ ꯌꯨꯝꯅ ꯀꯃꯥꯏꯅ ꯄꯨꯕ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯌꯦꯡꯕ ꯌꯥꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯣ ꯑꯅꯟꯅ ꯍꯣꯏ ꯑꯩꯁꯨ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯊꯤꯔꯒꯦ ꯐꯔꯦꯅꯦ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ ꯒꯥꯏꯇ꯭ꯔꯤꯅ ꯇꯥꯃꯣ ꯍꯧꯖꯤꯛꯀꯥꯟ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯑꯃ ꯐꯪꯕ ꯍꯥꯏꯕꯁꯦ ꯄꯪꯐꯪꯗꯁꯨ ꯐꯪꯕ ꯅꯠꯇꯦ ꯇꯥꯃꯣ ꯅꯃꯥꯟꯅꯕꯗꯒ ꯍꯪꯂꯒ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯕꯤꯌꯣ ꯑꯁꯨꯝꯅ ꯑꯅꯟ ꯑꯗꯨ ꯊꯥ 2-3 ꯍꯧꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯅꯟ ꯑꯗꯨ ꯊꯕꯛ ꯑꯃꯠꯇꯁꯨ ꯐꯪꯂꯝꯗꯦ ꯑꯅꯟꯅ ꯈꯜꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯕꯦꯡꯛꯇ ꯂꯩꯔꯝꯕ ꯄꯩꯁꯥꯈꯩꯁꯨ ꯂꯣꯏꯔꯦ ꯃꯊꯪ ꯊꯥꯗꯒꯤꯗꯤ ꯌꯨꯝꯒꯤ ꯔꯦꯟ ꯚꯔꯥ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜ ꯐꯤ ꯑꯗꯨꯒ EMI ꯀꯝꯗꯧꯗꯣꯔꯤ ꯇꯧꯗꯣꯔꯤꯁꯦ ꯂꯨꯈ꯭ꯔꯦꯗ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩꯗ ꯒꯥꯏꯇ꯭ꯔꯤ ꯂꯥꯛꯂꯒ ꯑꯅꯟꯗ ꯍꯥꯏꯔꯛꯏ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯌꯨꯝꯕꯨꯁꯨ ꯍꯧꯖꯤꯛꯇ ꯂꯥꯛꯂꯝꯕꯅꯦ ꯇꯥꯔꯤꯛ 5 ꯁꯨꯔꯦ ꯍꯥꯏꯅ ꯌꯨꯝꯒꯤ ꯚꯔꯥ ꯊꯧꯕ ꯑꯩꯅꯗꯤ ꯅꯨꯃꯤꯠ 2-3 ꯂꯩꯔꯒ ꯄꯤꯔꯒꯦ ꯍꯥꯏꯈ꯭ꯔꯦ ꯑꯅꯟꯅ ꯍꯣꯏ ꯑꯩꯁꯨ ꯈꯪꯉꯦ ꯏꯃꯥꯟꯅꯕ ꯑꯃꯗꯗꯤ ꯍꯥꯏꯈꯤꯕꯅꯦ ꯂꯨꯄꯥ 50,000ꯗ ꯄꯨꯒꯦ ꯍꯥꯏꯅ ꯑꯗꯣ ꯌꯥꯔꯛꯂꯕꯗꯤ ꯍꯟꯗꯛ ꯊꯥ ꯁꯤꯃꯗꯤ ꯈꯔꯁꯥ ꯀꯣꯟꯅꯔꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯨꯛ ꯍꯧꯈꯤꯔꯝꯃꯤ ꯑꯅꯟ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜ ꯐꯤ ꯌꯨꯝꯒꯤ ꯀꯥ ꯚꯔꯥ ꯃꯃꯥꯟꯅꯕꯗꯒꯤ ꯄꯨꯁꯜꯂꯨꯕ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨ ꯄꯣꯠꯂꯨꯝ ꯑꯃ ꯑꯅꯟꯒꯤ ꯀꯣꯛꯊꯛꯇ ꯊꯥꯡꯒꯠꯂꯝꯃꯤ ꯑꯅꯟ ꯑꯗꯨ ꯅꯣꯡꯃ ꯂꯝꯕꯤꯗ ꯆꯠꯅ ꯎ ꯃꯈꯣꯡ ꯑꯃꯗ ꯐꯝꯂꯒ ꯑꯁꯨꯝꯅ ꯁꯣꯜꯂꯝꯃꯤ ꯍꯧꯖꯤꯛ ꯑꯩ ꯃꯤꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯌꯨꯝꯒꯤ ꯄꯣꯠꯂꯨꯝ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯐꯥꯎ ꯆꯪꯅꯤꯡꯗ꯭ꯔꯦ ꯀꯃꯥꯏꯅ ꯀꯣꯛꯀꯅꯤ ꯑꯩ ꯀꯩ ꯇꯧꯕ ꯇꯥꯏ ꯁꯨꯁꯥꯏꯗ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯁꯤꯖꯕ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯁꯤꯖꯔꯕꯗꯤ ꯑꯁꯤꯒꯤ ꯑꯋꯥ ꯄꯣꯠꯂꯨꯝꯁꯤꯡꯁꯦ ꯀꯣꯛꯂꯅꯤ ꯑꯩꯗ ꯁꯤꯖꯈ꯭ꯔꯒꯦꯗ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯟ ꯑꯗꯨ ꯇꯨꯔꯦꯜ ꯑꯆꯧꯕ ꯑꯃꯒꯤ ꯊꯣꯡꯖꯥꯎ ꯑꯃꯗ ꯁꯤꯅꯕꯒꯤꯗꯃꯛꯇ ꯆꯠꯂꯝꯃꯤ ꯑꯅꯟ ꯑꯗꯨꯅ ꯊꯣꯡꯗꯒꯤ ꯆꯣꯡꯊꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯎ ꯅꯪꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩ ꯍꯥꯏꯒꯦ ꯑꯅꯟꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯩꯗ ꯁꯤꯖꯈ꯭ꯔꯒꯦ ꯑꯩ 100 ꯍꯦꯟꯅ ꯈꯜꯂꯕꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯌꯣ ꯍꯥꯏꯕꯁꯦ ꯑꯃꯠꯇ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯦ ꯑꯩ ꯁꯤꯕ ꯅꯠꯇꯅ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯊꯤꯡꯒꯅꯨ ꯑꯩ ꯊꯤꯡꯕꯤꯔꯅꯨ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯁꯤꯔꯒ
ꯅꯪꯒꯤ ꯑꯋꯥꯕ ꯀꯣꯛꯀꯗꯕ ꯅꯠꯇꯦ ꯄꯨꯟꯁꯤꯗ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯁꯨꯁꯥꯏꯗ ꯇꯧꯔꯕꯗꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯃꯤꯑꯣꯏꯕ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯋꯥꯕ ꯑꯃꯃꯝ ꯂꯩꯔꯤꯕꯅꯤ ꯁꯪꯁꯥꯔꯁꯤꯗ ꯃꯤꯑꯣꯏꯕ ꯈꯛꯇꯅꯤ ꯈꯟꯊꯕ ꯉꯝꯂꯤꯕ ꯑꯗꯨꯅ ꯅꯪ ꯑꯃꯨꯛꯇꯪꯗꯤ ꯈꯟꯈꯣ ꯑꯅꯟꯅ ꯅꯪꯅ ꯌꯥꯝꯅ ꯈꯪꯕ ꯍꯩꯕ ꯁꯥꯔꯒ ꯉꯥꯡꯉꯤꯕꯗꯣ ꯌꯦꯡꯉꯣ ꯑꯁꯤꯗ ꯂꯩꯔꯤꯕ ꯎ ꯋꯥꯁꯤꯡꯁꯦ ꯃꯣꯏꯗꯤ ꯍꯧꯔꯒ ꯆꯥꯎꯔꯒ ꯂꯣꯏꯔꯦ ꯑꯁꯤꯗ ꯄꯥꯏꯔꯤꯕ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯁꯤꯁꯨ ꯃꯉꯥꯏ ꯃꯆꯥ ꯊꯥꯛꯄ ꯑꯗꯨꯗꯒꯤ ꯄꯩꯁꯥ तानबा ꯂꯩꯅꯕ ꯌꯨꯝ ꯁꯦꯝꯕ ꯁꯥꯕ ꯑꯋꯥꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯛꯇꯅꯤ ꯄꯩꯁꯥ ꯆꯪꯂꯤꯕꯁꯦ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯄꯩꯁꯥ ꯇꯥꯟꯅꯕ ꯂꯝꯕꯤꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯁꯤꯖꯒꯦ ꯇꯧꯔꯤꯕꯁꯦ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯍꯤꯡꯕ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯂꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯑꯋꯥꯕꯁꯤꯗꯤ ꯄꯩꯁꯥꯒꯤ ꯑꯋꯥꯕ ꯈꯛꯇꯅꯤꯗꯅ ꯄꯩꯁꯥꯒꯤꯗꯃꯛꯇ ꯑꯣꯏꯔꯦꯀꯣ ꯅꯪꯅ ꯋꯥꯔꯤꯕꯁꯦ ꯑꯅꯟꯅ ꯄꯩꯁꯥꯒꯤ ꯋꯥꯗꯁꯨ ꯅꯠꯇꯦ ꯃꯤꯑꯣꯏꯕꯅ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯂꯛꯄꯗꯒꯤ ꯄꯩꯁꯥ ꯑꯗꯨꯗꯒꯤ ꯇꯨꯝꯃꯝꯗꯥꯏ ꯐꯥꯎꯕ ꯄꯩꯁꯥ ꯇꯥꯜꯂꯤꯕꯅꯤ ꯑꯁꯨꯛ ꯌꯥꯝ ꯄꯩꯁꯥ ꯇꯥꯜꯂꯤꯕꯁꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯄꯩꯁꯥ ꯍꯥꯏꯕꯁꯦ ꯀꯣꯟꯅꯕ ꯂꯩꯇꯦ ꯑꯗꯣ ꯁꯥ ꯁꯟꯁꯤꯡꯗꯗꯤ ꯑꯁꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕꯁꯨ ꯂꯩꯇꯦ ꯑꯁꯤꯒꯨꯝꯕ ꯄꯩꯁꯥ ꯇꯥꯟꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯣ ꯃꯤꯑꯣꯏꯕ ꯅꯠꯇꯅ ꯑꯇꯩ ꯁꯥ ꯁꯟ ꯎ ꯋꯥꯁꯤꯡꯁꯦ ꯑꯋꯥꯕ ꯂꯩꯇꯦ ꯍꯥꯏꯅ ꯅꯪꯅ ꯈꯜꯂꯤꯕꯔꯥ ꯑꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯈꯜꯂꯤꯕꯁꯦ ꯑꯅꯟꯅ ꯃꯥꯅꯦ ꯆꯨꯝꯃꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯅꯅꯦ ꯑꯩꯁꯨ ꯁꯤꯔꯒ ꯃꯊꯪ ꯃꯄꯣꯛꯇ ꯁꯥ ꯁꯟ ꯎ ꯋꯥ ꯑꯣꯏꯅ ꯑꯣꯏꯔꯕꯁꯨ ꯑꯩ ꯀꯔꯤꯝꯇ ꯈꯜꯂꯣꯏ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯣ ꯑꯗꯨꯗꯤ ꯐꯔꯦ ꯅꯪ ꯍꯥꯏꯌꯣ ꯅꯪ ꯀꯔꯝꯕ ꯄꯨꯟꯁꯤ ꯄꯥꯝꯃꯤ ꯑꯅꯟꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕꯗꯣ ꯅꯪꯕꯨ ꯂꯥꯏꯔꯣ ꯍꯥ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦꯁꯦ ꯅꯪꯅ ꯄꯥꯝꯕꯗꯣ ꯍꯥꯏꯔꯣ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯆꯍꯤ 40ꯒꯤ ꯄꯨꯟꯁꯤꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯄꯥꯝꯕ ꯑꯣꯏꯅꯤꯡꯉꯤꯕꯗꯣ ꯍꯥꯏꯔꯣ ꯅꯪ ꯍꯧꯖꯤꯛ ꯆꯍꯤ 30 ꯁꯨꯔꯕꯅꯤ ꯑꯗꯨꯅ ꯆꯍꯤ 50 ꯋꯥꯠꯂꯤ ꯆꯍꯤ 50 ꯑꯁꯦ ꯀꯔꯝꯕ ꯄꯨꯟꯁꯤ ꯄꯥꯝꯃꯤ ꯅꯪ ꯍꯥꯏꯌꯣ ꯑꯅꯟꯅ ꯀꯔꯤꯃꯠꯇꯁꯨ ꯊꯕꯛ ꯁꯨꯗꯕ ꯑꯋꯥꯕꯁꯨ ꯂꯩꯇꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕ ꯑꯁꯤꯒꯤ ꯎ ꯑꯁꯤꯒꯨꯝꯕ ꯑꯣꯏꯅ ꯄꯥꯝꯃꯤ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨꯕु ꯅꯪꯅ ꯎ ꯑꯁꯦ ꯑꯣꯜꯂꯕ ꯃꯇꯨꯡ ꯅꯨꯃꯤꯠ 100ꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯎ ꯑꯣꯟꯕ ꯑꯁꯤ ꯄꯥꯝꯂꯛꯇ꯭ꯔꯕꯗꯤ ꯅꯪ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯌꯥꯒꯅꯤꯀꯣ ꯑꯅꯟꯅ ꯀꯔꯤ ꯍꯥꯏꯕ ꯅꯨꯃꯤꯠ 100ꯅꯤ ꯍꯥꯏꯕ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣꯏ ꯅꯨꯃꯤꯠ 100ꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯨꯃꯤꯠ 100ꯗꯒꯤ ꯅꯣꯡꯃ ꯍꯦꯟꯈ꯭ꯔꯕꯗꯤ ꯅꯪꯒꯤ ꯂꯦꯝꯍꯧꯔꯤꯕ ꯆꯍꯤ 50 ꯄꯨꯝꯅꯃꯛ ꯅꯪ ꯎ ꯑꯣꯟꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯒꯅꯤ ꯅꯪ ꯃꯨꯟꯅ ꯅꯤꯡꯁꯤꯡꯉꯨꯀꯣ ꯑꯅꯟꯅ ꯍꯣꯏ ꯐꯔꯦ ꯑꯩꯗꯤ ꯅꯨꯃꯤꯠ 100ꯅꯤꯗꯤ ꯍꯥꯏꯔꯨꯅꯨ ꯑꯩꯗꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯁꯦ ꯎ ꯑꯗꯨꯝ ꯑꯣꯜꯂꯅꯤ ꯑꯁꯨꯝꯅ ꯑꯅꯟꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯨꯄꯥ ꯑꯗꯨꯅ ꯐꯔꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯐꯪꯖꯔꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯑꯅꯟꯅꯗꯣ ꯎ ꯄꯥꯝꯕꯤ ꯑꯃ ꯑꯣꯟꯈꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯩꯕꯨ ꯎꯅꯤꯡꯂꯕꯗꯤ ꯑꯩꯕꯨ ꯊꯃꯣꯏꯗ ꯅꯤꯡꯁꯤꯡꯂꯛꯎ ꯎ ꯑꯣꯜꯂꯕ ꯑꯅꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯁ ꯍꯧꯖꯤꯛꯇꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯔꯦ ꯑꯁꯤ ꯃꯉꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯃꯤꯒꯤ ꯄꯩꯁꯥꯒꯤ ꯃꯊꯥ ꯁꯥꯕ ꯑꯗꯨꯒ ꯄꯩꯁꯥ ꯇꯥꯟꯕ ꯑꯃꯠꯇ ꯇꯧꯔꯔꯣꯏ ꯇꯨꯝꯅꯤꯡꯕꯗ ꯇꯨꯝꯕ ꯆꯥꯅꯤꯡꯕꯗ ꯆꯥꯕ ꯐꯪꯂꯅꯤ ꯍꯥ 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 ꯑꯁꯨꯝꯅ ꯑꯅꯟꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯅꯥꯛꯇ ꯂꯩꯕ ꯎ ꯑꯃꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯎ ꯄꯥꯝꯕꯤ ꯑꯣꯟꯒꯦ ꯍꯥꯏꯔꯨꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯩꯈꯣꯏꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯒꯦ ꯍꯥꯏꯕꯗꯣ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯒ ꯎ ꯄꯥꯝꯕꯤ ꯑꯣꯜꯂꯤꯕ ꯅꯪꯒꯨꯝꯕꯁꯤꯗꯤ ꯑꯩ ꯑꯃꯨꯛꯐꯥꯎ ꯊꯦꯡꯅꯗ꯭ꯔꯤ ꯎ ꯑꯣꯜꯂꯕ ꯑꯅꯟꯅ ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯍꯥ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯑꯋꯥꯕ ꯂꯨꯍꯣꯡꯕ ꯑꯉꯥꯡ ꯁꯦꯝꯕ ꯑꯃꯠꯇ ꯇꯧꯔꯔꯣꯏ
tumningba matamda tumba haugatningba matamda haugatpa asidagi hena nungaibasibu karino u aduna nokna amuk khumai aikoinadi u ondoi saruk miyoibagi punsisibu kalai aduga nangna miyoibagi punsibu pamdadana u oina oli karamba miyoibno nangbu khangdreda aidi u olaba anana wa makha tarai yare yare tosi aigi wakhalda khwaidagi aina pamdaba ama hayo hairagadi miyoibagi punsi asini miyoibagi punsi asimuk pamdaba aina ani sude pauta amuk piraga no aingonda nangi na thau tokjo aisu aigi tumina leinarasi asi hairaga numit adu haukhirami hapta amagi matungda u olaba anana asumna hairei as loire ai loire ai sing khoirang mana khang ngamdre aigi una wana sing sisu kangsilae as ai sing khoirang mana khang ngamdre as wareda nakangi u aduna mu hairei kaidorage nangbo nang upambi onba hapta mukta phada sungairi aduga haujiktagi nang ising khoirang laklaba nang jo athokpani he nong su chugadauba tha ahum mari su wali u olaba anana kari haiba ha kari haibano aikhoise nonggi ising aidoriba as ata ising amata phanglaroidro tawrisibo nakangi u aduna mu hairei nang haujik khang manatana upai leite aikhoidi gamla da thaba lei maksu natte do aduna nonggi ising ngairaga leigadoribani u olaba nanna asumna mu hairei asumaina tawgani khangjaramlabadi ai lobukta phau pambi oina haujaramgadabani nakangi u aduna mu makha tarai adusu awaba makhal amani ne labukta hauriba ado mahai palakanda miyoibana usa singdo kakthatlaga mahai singduna chathoklibani aduga lemhauribo usa do mu kakthatlaga u semi yum semi bani nangnadi khangdriba ngaikhoda matam khara ngaikho aikhoisu lambi asida angang mayam laklaga nungna aikhoibu thomlaga sanaba aikhoina kayam wana khangba yengu ngayu nangsu aikhoisu asumaina khanglaklibase kuirabani u olaba ananna amu hairei kari haiba miyoibana nungna thomba adubu aikhoida nabaga phawbrani nabaga phawbro akhoisibu u aduna mu hairei karigi phawroidoribano aikhoi thawai panba makhal amani ne akhoisu thawai palibane asumna noma angang mayam laktuna u olaba anangi u panbida panba mahai singda nongma nungna thomduna hai heknarami adubu anannado kappa lawba tawrami kanana su tabiramde asumna numit kharani haukraba matungda lambi mataida hauba ujau ghaigi sarkarna order ama thoklami sorokki mataida hauba u khara chawbasing kakthatpagi order pirammi adudagi sarkargi sinmi singna nongma u kakpa laklami amasung kakpa horaklami aduda ananna asumna hairei as aikhoisu kakkadoribara manaki u aduna amu hairei hoi aikhoisu kakkadoribani adubu aidi harauribani ne aidi mathangi mapokta miyoibagi punsida oina pokchage haiduna ishwarda nijaribani asumna ananda hairami matam aduda ananna ishwar adubu kappa lawba khongwa tawraga kaurammi ho ishwar bungo amukta lao ho ishwar bungo amuktadi lao aigi thawai sibo amuktadi kanbiyo lairabu nupa aduna laklaga asumna hairami kari leirage hayo nangi apamba nangna haiba kudimak aina tawgadoribani ananna nangnadi u pambi aikhoibu chahi yankhai hingkini haikibadaine aduga karigi no ngasina u pambi aikhoibu kakthatpa lakliba lairaba nupa aduna mu hairei
ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯁꯦ ꯎ ꯄꯥꯝꯕꯤ ꯑꯣꯏꯅ ꯍꯧꯔꯕꯁꯨ ꯃꯤꯑꯣꯏꯕꯅ ꯀꯛꯂꯕꯁꯨ ꯖꯒꯥ ꯑꯇꯣꯞꯄ ꯑꯃꯗ ꯑꯃꯨꯛ ꯎ ꯄꯥꯝꯕꯤ ꯑꯣꯏꯅ ꯑꯃꯨꯛ ꯍꯧꯔꯛꯀꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯤꯑꯣꯏꯕꯅ ꯅꯪꯁꯦ ꯑꯃꯨꯛ ꯍꯟꯅ ꯀꯛꯂꯕꯁꯨ ꯑꯇꯣꯞꯄ ꯖꯒꯥ ꯍꯥꯏꯕꯗꯤ ꯖꯪꯒꯜꯒꯨꯝꯕꯗ ꯎ ꯑꯆꯧꯕ ꯑꯃꯨꯛ ꯑꯣꯏꯅ ꯍꯧꯔꯛꯄꯁꯨ ꯌꯥꯏ ꯇꯝꯕ ꯉꯝꯗꯦ ꯑꯁꯨꯝꯅ ꯇꯧꯔꯒ ꯅꯪꯒꯤ ꯆꯍꯤ 50 ꯂꯦꯝꯃꯤ ꯍꯧꯔꯤꯕꯗꯣ ꯑꯁꯨꯝꯅ ꯂꯦꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯗ ꯑꯥꯅꯟꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩ ꯎ ꯄꯥꯝꯖꯗ꯭ꯔꯦ ꯑꯩ ꯎ ꯄꯥꯝꯕꯤ ꯑꯣꯏꯅꯤꯡꯗ꯭ꯔꯦ ꯑꯩ ꯎꯆꯦꯛ ꯋꯥꯌꯥ ꯑꯣꯏꯅ ꯑꯣꯟꯖꯔꯒꯦ ꯑꯩꯕꯨ ꯎꯆꯦꯛ ꯋꯥꯌꯥ ꯑꯣꯏꯅ ꯑꯣꯟꯍꯟꯕꯤꯔꯣ ꯎꯆꯦꯛ ꯋꯥꯌꯥꯗꯤ ꯑꯇꯤꯌꯥꯗ ꯄꯥꯏꯗꯨꯅ ꯆꯠꯅꯤꯡꯕ ꯖꯒꯥꯗ ꯆꯠꯇꯨꯅ ꯆꯥꯅꯤꯡꯕ ꯖꯒꯥꯗ ꯆꯥꯗꯨꯅ ꯂꯩꯗꯣ ꯑꯗꯨꯅ ꯑꯩ ꯎꯆꯦꯛ ꯋꯥꯌꯥ ꯑꯣꯏꯅ ꯑꯣꯟꯖꯔꯒꯦ ꯑꯩꯕꯨ ꯎꯆꯦꯛ ꯑꯣꯜꯍꯟꯕꯤꯔꯣ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯐꯔꯦꯁꯦ ꯍꯧꯖꯤꯛꯁꯦ ꯅꯪ ꯅꯨꯃꯤꯠ 100ꯅꯤꯗꯨ ꯅꯪ ꯅꯨꯃꯤꯠ 10ꯅꯤ ꯈꯛꯇ ꯉꯥꯏꯔꯤꯕꯅꯤ ꯑꯗꯨꯅꯅꯦ ꯅꯪ ꯑꯣꯏꯅꯤꯡꯕ ꯑꯣꯏꯕ ꯌꯥꯔꯤ ꯑꯗꯨꯕꯨ ꯅꯪ ꯀꯥꯎꯒꯅꯨ ꯅꯨꯃꯤꯠ 100ꯅꯤꯒꯤ ꯃꯅꯨꯡꯗ ꯅꯪ ꯃꯤꯑꯣꯏꯕ ꯑꯃꯨꯛ ꯍꯟꯅ ꯑꯣꯟꯕꯗꯤ ꯌꯥꯒꯅꯤꯀꯣ ꯅꯪ ꯃꯨꯟꯅ ꯅꯤꯡꯁꯤꯡꯉꯨ ꯑꯥꯅꯟꯗꯅ ꯑꯩ ꯑꯇꯩ ꯖꯤꯕ ꯄꯥꯟꯕ ꯑꯣꯏꯅ ꯍꯤꯡꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯣꯟꯅꯤꯡꯗꯦ ꯅꯨꯄꯥ ꯑꯗꯨꯅ ꯐꯔꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯊꯨꯡꯖꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯥꯅꯟꯗ ꯑꯗꯨ ꯎꯆꯦꯛ ꯑꯣꯟꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯥꯅꯟꯗ ꯑꯗꯨ ꯎꯆꯦꯛ ꯇꯦꯅꯋꯥ ꯑꯃ ꯑꯣꯜꯂꯝꯃꯤ ꯇꯦꯅꯋꯥ ꯑꯥꯅꯟꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯋꯥ 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 ꯍꯥꯏ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯑꯇꯤꯌꯥ ꯑꯁꯤꯗ ꯄꯥꯏꯗꯨꯅ ꯑꯩꯅ ꯁꯥꯟꯅꯔꯤꯕꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯑꯁꯤ ꯈꯪꯖꯔꯝꯂꯕꯗꯤ ꯍꯥꯟꯅ ꯍꯥꯏꯖꯔꯝꯒꯗꯕꯅꯤ ꯑꯁꯨꯝꯅ ꯄꯥꯏꯔꯒ ꯂꯥꯛꯄꯗ ꯎꯖꯥꯎ ꯑꯃꯗ ꯎꯆꯦꯛ ꯑꯃ ꯇꯣꯡꯕ ꯎꯔꯝꯃꯤ ꯎꯆꯦꯛ ꯑꯗꯨꯗ ꯑꯥꯅꯟꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯎꯆꯦꯛ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯄꯥꯏꯅꯤꯡꯕꯗ ꯄꯥꯏ ꯆꯥꯅꯤꯡꯕꯗ ꯆꯥ ꯍꯩꯔꯥ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗꯀꯣ ꯎꯆꯦꯛ ꯑꯗꯨꯅ ꯍꯪꯂꯛꯏ ꯅꯪꯗꯤ ꯍꯥꯟꯅ ꯃꯃꯥꯡꯉꯩꯗ ꯑꯃꯨꯛꯇꯁꯨ ꯎꯗ꯭ꯔꯤ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯑꯥꯅꯟꯗꯅ ꯎ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯎꯆꯦꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯒꯤ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯑꯗꯨꯗ ꯎꯆꯦꯛ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁ ꯏꯇꯥꯎ ꯅꯪꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯪꯈ꯭ꯔꯦꯗꯀꯣ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨ ꯊꯥꯗꯣꯛꯂꯒ ꯅꯪꯅ ꯎꯆꯦꯛ ꯑꯣꯟꯅꯤꯅ ꯑꯣꯜꯂꯤꯕꯗꯨꯕꯣ ꯑꯩꯗꯤ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤꯌꯦ ꯑꯥꯅꯟꯗꯅ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯑꯩꯗꯤ ꯎꯆꯦꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯎꯆꯦꯛ ꯑꯗꯨꯅ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯎꯆꯦꯛ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯐꯔꯦꯁꯦ ꯇꯣꯛꯂꯁꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯗꯧꯔꯦ ꯌꯨꯝꯗ ꯍꯜꯂꯒꯦ ꯑꯩ ꯅꯨꯃꯤꯗꯥꯡꯗ ꯎꯆꯦꯛ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯅꯪꯒꯗꯕ ꯌꯥꯝꯅ ꯂꯩ ꯑꯗꯣ ꯅꯪꯁꯨ ꯂꯩꯐꯝ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯀꯣꯟꯗ ꯂꯩꯕ ꯌꯥꯒꯅꯤꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯥꯅꯟꯗꯒ ꯎꯆꯦꯛ ꯑꯗꯨꯒ ꯄꯥꯏꯃꯤꯟꯅꯔꯝꯃꯤ ꯁꯨꯝꯅ ꯄꯥꯏꯔꯛꯄꯗ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯀꯣꯟꯗ ꯌꯧꯔꯝꯃꯤ ꯃꯀꯣꯟ ꯌꯧꯔꯕ ꯃꯇꯨꯡꯗ ꯎꯆꯦꯛ ꯃꯆꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯎꯆꯦꯛ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯥꯅꯟꯗꯗ ꯍꯥꯏꯔꯛꯏ ꯏꯆꯥꯁꯤꯡꯁꯤꯁꯨ ꯃꯆꯤꯟꯖꯥꯛ ꯄꯤꯖꯗꯕ ꯌꯥꯗꯦꯗꯣ ꯄꯤꯖꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯥꯡꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯑꯥꯅꯟꯗꯅ ꯎꯆꯦꯛꯅ ꯆꯥꯕꯒꯤꯕꯨ ꯑꯩꯈꯣꯏꯅ ꯍꯩ ꯔꯥ ꯆꯥꯕ ꯆꯠꯄꯗ ꯅꯆꯥꯁꯤꯡꯒꯤꯁꯨ ꯄꯣꯔꯛꯂꯒ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯋꯥꯅꯦꯗꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯤ ꯄꯩꯁꯥ ꯑꯃꯨꯛ ꯇꯥꯅꯤ ꯑꯗꯨꯗꯒꯤ ꯏꯆꯥ ꯑꯃꯨꯛ ꯁꯦꯝꯅꯤ ꯌꯥꯝꯅ ꯋꯥꯏ ꯎꯆꯦꯛꯇꯤ ꯄꯩꯁꯥ ꯇꯥꯟꯗꯦ ꯆꯥꯅꯤꯡꯕꯗ ꯆꯥꯕ ꯐꯪꯉꯤ ꯎꯆꯦꯛ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯈꯪꯂꯣꯏ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯅꯨꯃꯤꯗꯥꯡ ꯐꯥꯎ ꯏꯆꯥꯁꯤꯡꯁꯦ ꯇꯨꯝꯗꯕ ꯃꯈꯩ ꯁꯦꯟꯅꯔꯤꯕꯅꯤ ꯂꯤꯟ ꯑꯃꯁꯨꯡ ꯁꯥ ꯑꯇꯣꯞꯄꯗꯒꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯌꯦꯛꯅꯕ ꯌꯥꯝꯅ ꯌꯥꯝꯃꯤ ꯑꯥꯅꯟꯗꯅ ꯐꯔꯦꯁꯦ ꯇꯣꯛꯂꯁꯤ ꯉꯁꯤꯁꯦ ꯅꯣꯡꯁꯨ ꯆꯨꯗꯧꯕ ꯃꯥꯜꯂꯤ ꯑꯇꯤꯌꯥꯁꯦ ꯄꯨꯡꯃꯝ ꯃꯝꯈ꯭ꯔꯦꯅꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯑꯗꯨꯗ ꯅꯣꯡ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯆꯨꯔꯝꯃꯤ ꯅꯣꯡ ꯀꯟꯅ ꯆꯨꯕꯗꯒꯤ ꯎꯆꯦꯛꯀꯤ ꯃꯀꯣꯟ ꯑꯗꯨ ꯏꯁꯤꯡꯅ ꯊꯨꯝꯕꯒꯤ ꯃꯆꯥꯁꯤꯡꯗꯣ ꯄꯨꯔꯒ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯄꯥꯏꯔꯝꯃꯤ ꯑꯥꯅꯟꯗꯁꯨ ꯌꯥꯎꯔꯝꯃꯤ ꯎꯆꯦꯛ ꯑꯗꯨꯅ ꯌꯨꯝ ꯑꯃꯒꯤ ꯊꯣꯡꯅꯥꯎ ꯑꯃꯗ ꯃꯆꯥꯁꯤꯡꯗꯨꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯎꯆꯦꯛ ꯑꯗꯨꯅ ꯑꯥꯅꯟꯗꯗ ꯍꯥꯏꯔꯛꯏ ꯏꯪꯕꯅꯁꯨ ꯂꯣꯏꯔꯦ ꯏꯆꯥꯁꯤꯡꯁꯤꯁꯨ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ ꯅꯥꯔꯗꯤ ꯃꯈꯣꯏ ꯁꯤꯕ ꯐꯥꯎ ꯌꯥꯔꯤꯕꯅꯤ ꯑꯗꯨꯗ ꯑꯥꯅꯟꯗꯅ ꯍꯥꯏꯔꯛꯏ
nong churi makai asigumba awaba se uchek ki punsida tattana thengnabra uchek aduna amu hairei asida natte uchek achauba kayana aikhoigi ikon munnaba hotnaribani adugi sumathakta sa lin atopa mayam amana aikhoibu lumlibani adugi mathakta su asumna nong leptana tarabadi aikhoigi ichinjak chaba phangdadana siba phok yauribani ne ananna karino hairibasibo ucheki punsidasu asumna awaba mayam thengnabro asigumba mayam se karigumba aina khanglamlabadi ai uchek amuhanna onjaramoy ananna ishwaradubu amuk kaurami aduda lairabu nupa aduna amuk laklaga asumna hairei hayo nang kari pami bungo nang na pamdo haibe yagani aingonda ananna ai ucheki asigumba awaba amadi yeknaba mayamgi marakta ai lainingde ishwar bungo yaragadi aibu sa mayamdagi khwaidagi makok nongsa oina onhanbiro nongsa oirabadi aingonda kananasu karimata tawba ngamlaroi asumna lairaba nupa aduna ananna dubu nongsa amuk onhalami nongsa olaba matung ananna hawjik sa mayamgi makok nongsa oirabanina hawjik aina tawningba tawba yaragani asumna hairingaida anangi manakta nongsa ama laklami aduga ananna nongsa aduda mahaki haukiba punsi wari khaido loinamak lirami aduda nongsa aduna noklaga hairei nangi wari taraga ai khangi nangse kwaidagi pangba mini miyoibagi punsibu thadoklaga nangna nongsa oini jangal asida lakliba ha aidi nokpu nokchaningi nangse kwaidagi pangba jibane nang aikhoina jangal asida lairibase chaba phangdaba kaya adudagi numidang ahing kangna chiktuna kakchingna chiktuna tumba amapta yadribanine ananna karino haisibo samaya makokne hairaga chaba phangdaba numit kasu yawbro haisibo nongsa aduna adura sunate aikhoina samayamgi makok oijarabasu aikhoibu hatpa jangal asida miyoiba laklibanine adunane aina noklibase miyoiba mu laibak phaba laite asi tabda anannado lai adubu amuk kaurami aduga lai aduna mahak miyoibagi punsi amuk hanjan hanki asi tabda anannado lai adubu amuk kaurami aduga lai aduda mahak miyoibagi punsida hanjan janaba kaptuna haijarami asumna anan adu miyoibagi punsida amuk hanjanki aduga anan adu mayumda hankirami adugi matung anan aduna yamna kanna hona aduna mahak thabak amaju phangjaki aduga mahaki imung manung amasung masa semduna nungaina imung manung panki